ꯃꯦꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯦꯝ ꯃꯥꯏꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯊꯥ ꯃꯔꯤꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯎꯅ ꯌꯥꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯦꯝ ꯂꯥꯛꯄꯤꯌꯣ ꯅꯝꯕꯣꯏꯅ ꯀꯌꯥꯝ ꯆꯣꯛꯊꯣꯔꯛꯑꯣ ꯑꯗꯨꯗ ꯆꯥꯁꯦ ꯊꯝꯃꯣꯏꯁꯦ ꯗꯛ ꯗꯛꯀ ꯐꯥꯎꯋꯦ ꯑꯣꯛꯁꯤ ꯎꯔꯒ ꯐꯠꯇꯕꯅꯦ ꯑꯉꯥꯡ ꯃꯤꯔꯣꯟꯔꯤꯉꯩꯗ ꯑꯣꯛ ꯆꯥꯕ ꯐꯠꯇꯕꯅꯦ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂꯁꯤ ꯃꯌꯥꯝ ꯑꯣꯛ ꯃꯀꯣꯛ ꯊꯣꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯣꯝ ꯀꯣꯛꯁꯤ ꯂꯩꯔꯁꯤ ꯎꯠꯂꯛꯀꯦꯁꯦ ꯃꯅꯥꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯈꯥꯏꯗꯠꯂꯦꯕ ꯁꯤꯅ ꯃꯅꯥꯇꯣꯟꯒꯤ ꯖꯒꯥꯗꯨꯗ ꯃꯌꯥꯝ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯒ ꯇꯧꯋꯦ ꯑꯗꯣ ꯃꯥꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯑꯁ ꯉꯁꯤ ꯃꯌꯥꯝ ꯑꯣꯛ ꯃꯀꯣꯛꯁꯤ ꯗꯥꯏꯔꯦꯛ ꯃꯄꯨꯝ ꯑꯃ ꯂꯩꯕꯅ ꯀꯦꯖꯤ 3.5 ꯍꯥꯏꯕꯀꯣ ꯑꯁ ꯁꯦꯝꯕꯗ ꯀꯀꯥ ꯏꯕꯥꯅꯤ ꯋꯥꯈꯔꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯜꯂꯛꯄ ꯁꯨꯃꯥꯏꯅ ꯊꯣꯡꯒꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯃꯅꯥꯇꯣꯟꯒꯤ ꯁꯔꯨꯛꯇꯨꯅꯦꯕ ꯑꯗꯣ ꯍꯥꯎꯋꯦ ꯑꯩ ꯇꯪꯉꯦ ꯌꯦꯡꯉꯨꯀꯣ ꯃꯥꯏꯁꯤꯁꯦ ꯄꯤꯁꯁꯦ ꯑꯗꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯁꯤ ꯃꯀꯣꯛ ꯆꯥꯗꯣꯏꯁꯦ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯃꯅꯥꯁꯦ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯟꯗ ꯃꯅꯥꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕꯀꯣ ꯀꯗꯛ ꯀꯗꯛ ꯂꯥꯎꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯅꯤꯒꯤ ꯑꯍꯥꯟꯕ ꯆꯥꯕꯅꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯔꯦꯀꯃꯦꯟꯗꯁꯨ ꯆꯥꯔꯣ ꯍꯥꯏꯕꯅꯦꯀꯣ ꯃꯌꯥꯝ ꯁꯤ ꯂꯩ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯅ ꯃꯍꯤꯅꯦꯕꯀꯣ ꯃꯍꯤ ꯄꯨꯔꯥ ꯁꯟ ꯊꯣꯡꯕ ꯃꯥꯜꯂꯕ ꯁꯤꯁꯦ ꯁꯤꯅ ꯑꯗꯨꯗꯩ ꯃꯌꯥꯝ ꯁꯤꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦꯕꯀꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯁꯤ ꯈꯔ ꯂꯩ ꯑꯩꯅ ꯑꯩꯈꯣꯏ ꯀꯥꯟꯗ ꯍꯥꯞꯄꯝꯕꯅꯦꯕ ꯑꯩ ꯆꯥꯅꯤꯡꯉꯦꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯁꯨꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯕꯨꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯜꯂꯥꯏꯗ ꯆꯥꯛ ꯍꯧꯖꯔꯁꯦ ꯆꯥꯛ ꯑꯧ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯤ ꯃꯔꯥꯊꯣꯟꯁꯦ ꯍꯥꯟꯅ ꯄꯥꯏꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤ 그말 떡이 막. ꯍꯣꯏ ꯃꯌꯥꯝ ꯃꯍꯥꯎ ꯀꯦꯞꯁꯨꯜꯒ ꯑꯗꯨꯝ ꯃꯥꯟꯅꯗꯤꯁꯦ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯟꯅ ꯍꯥꯏꯕꯗ ꯑꯣꯛꯁꯦ ꯊꯣꯡꯕ ꯍꯩꯇꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯁꯤ ꯃꯇꯣꯡꯁꯦ ꯃꯔꯨꯒ ꯃꯤꯛꯁ ꯇꯧꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯍꯥꯎꯋꯦ ꯅꯞꯊꯤꯒ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤ ꯆꯥꯏꯁꯦ ꯁꯦꯡꯇꯣꯛꯑꯕꯅꯦ ꯐꯖꯅ
ꯀꯦꯖꯤ 3ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯩꯈꯣꯏꯗꯅ ꯂꯩꯍꯧꯔꯤꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯃꯥ ꯃꯁꯤ ꯃꯅꯥꯁꯦ ꯌꯥꯝꯅ ꯆꯥꯎꯃꯟꯈ꯭ꯔꯦ ꯇꯨ ꯑꯩꯅ ꯈꯜꯂꯤꯅ ꯃꯅꯥꯁꯦ ꯄꯤꯔꯛꯇꯣꯏ ꯃꯌꯥꯝꯅ ꯆꯥꯎꯕꯁꯤꯗꯤ ꯈꯪꯒꯗ꯭ꯔꯥ ꯃꯃꯤꯅ ꯀꯩꯅꯣ ꯏꯁ ꯅꯤꯡꯉꯝꯃꯣꯏ ꯁꯤꯁꯦ ꯄꯨꯂꯞ ꯃꯣꯛꯇꯤ ꯁꯥꯏꯌꯦ ꯃꯣꯛꯁꯥꯏ ꯀꯩꯅꯣꯁꯦ ꯍꯦꯟꯖꯥꯡꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯅꯠꯇꯦꯗ ꯍꯤꯟꯖꯥꯡ ꯁꯥꯏꯌꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯦ ꯃꯣꯛꯁꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩꯗꯤ ꯁꯦꯡꯅ ꯇꯧꯒꯦ ꯑꯗꯨꯒ ꯑꯝꯇ ꯉꯥꯡꯉꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯣꯝꯀꯣ ꯍꯥꯏꯕꯁꯤꯗ ꯍꯥꯃꯦꯡꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯃꯥꯟꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯑꯁ ꯄꯨꯛ ꯊꯟꯒꯠꯂꯦ ꯃꯁꯤ ꯁꯔꯨꯁꯦ ꯁꯤꯁꯨꯅꯦꯕ ꯑꯣꯝ ꯈꯨꯍꯥꯎꯁꯦ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯁꯔꯨ ꯅꯠꯇꯤꯌꯦ ꯑꯣ ꯁꯔꯨꯅꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯃ ꯌꯥꯎꯕꯗꯣ ꯁꯤꯝꯕ ꯀꯩꯅꯣ ꯇꯧꯕ ꯑꯣꯛꯁꯦ ꯀꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯁꯤ ꯁꯥꯡꯕꯗꯨꯅ ꯆꯥꯎ ꯑꯣꯛꯇꯣ ꯁꯥꯡ ꯃꯀꯣꯛ ꯁꯥꯡ ꯆꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯛ ꯃꯀꯣꯛ ꯃꯅꯥꯒꯤꯗꯣ ꯑꯩꯈꯣꯏ ꯀꯥꯎꯒꯤ ꯆꯥꯅꯕ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯁꯤꯁꯨ ꯉꯝꯗꯕ ꯌꯥꯏ ꯑꯩ ꯀꯥꯏꯗꯩ ꯏꯕꯥꯅꯤꯅ ꯁꯤ ꯈꯤꯇꯪꯗ ꯆꯥꯔꯤꯁꯤ ꯀꯦꯖꯤ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗꯤ ꯆꯥꯔꯝꯃꯅꯤ ꯁꯤ ꯌꯥꯝ ꯆꯥꯎꯃꯜꯂꯦ ꯊꯥꯡꯗꯦꯡꯉꯦꯕ ꯁꯤ ꯂꯤꯂꯣꯁꯦ ꯆꯥꯏꯗꯨꯅꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯚꯤꯗꯤꯑꯣ ꯍꯧꯔ ꯍꯥꯠꯇꯣꯏꯅꯦ ꯑꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯔꯝꯗꯥꯏ ꯁꯦꯝꯃꯤꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯜꯂꯦꯀꯣ ꯃꯌꯥꯝꯁꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯌꯥꯝ ꯀꯟꯃꯜꯂꯦꯕ ꯁꯣꯔꯦ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯋꯥꯅꯤꯅ ꯀꯩꯅꯣ ꯑꯣ ꯀꯦꯖꯤ ꯃꯀꯣꯛ 3.5 ꯅꯤꯅꯤ ꯏꯕꯨꯡꯉꯣ
ꯅꯪ ꯁꯤꯡꯖꯨ ꯆꯥꯗ꯭ꯔꯕ ꯑꯩ ꯂꯧ ꯑꯩ ꯌꯣꯡꯆꯥꯛ ꯆꯥꯗꯤꯌꯦ ꯑꯗꯨ ꯊꯝꯃꯣ ꯑꯗꯨꯝ ꯃꯔꯤ ꯃꯈꯥꯏꯅꯤ ꯀꯥꯎꯈ꯭ꯔꯅ ꯆꯥꯍꯧꯔꯤꯁꯦ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯁꯣꯏꯗꯣꯔꯛꯄ ꯖꯒꯥꯈꯩꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯅ ꯄꯨꯂꯞ ꯑꯁ ꯉꯝꯗꯣꯡ ꯉꯝꯃꯦ ꯌꯥ ꯆꯠꯄ ꯃꯥꯜꯂꯦ ꯁꯤ ꯁꯥꯏꯕꯤ ꯁꯤꯃꯗꯤ ꯉꯝꯗ꯭ꯔꯦ ngâm thế đâu 짜봐봐 싹 그냥 tìm cái lớp bể bữa 맞아 왜냐면 지금 마 사지 말자 말이 가까이 내버려 혹시 스타벅스에 나간 게 템퍼리 잡으러 해보라 당연히 좀 너무 좀 노멜로 잡으러 하드레시나 100% 무기 상을 좀 도저히 우리 베이비 여고 좀 만나래 ꯃꯦꯝ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯗꯣ ꯃꯦꯝ ꯃꯥꯏꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯊꯥ ꯃꯔꯤꯃꯨꯛ ꯂꯩꯔꯒ ꯑꯉꯥꯡ ꯎꯅ ꯌꯥꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯦꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯥꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯕꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯦꯟꯖꯥꯡ ꯑꯣꯛ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯚꯥꯏ ꯉꯁꯤꯗꯤ ꯆꯥꯊꯁꯤꯅ ꯑꯣꯛ ꯊꯣꯡꯕꯁꯤ ꯆꯥꯕꯅꯦꯕ ꯐꯩ ꯇꯧꯅꯦ ꯑꯩꯈꯣꯏ ꯚꯥꯏ ꯑꯣꯛ ꯆꯥꯗꯦ ꯃꯥ ꯑꯣꯛ ꯆꯥꯗꯦ ꯃꯥꯗꯤ ꯁꯟ ꯅꯠꯇꯅ ꯃꯥꯗꯤ ꯁꯟꯅ ꯃꯍꯥꯎꯔꯦ ꯑꯗꯨꯅꯦ ꯁꯟ ꯈꯔ ꯃꯥꯜꯂꯤ ꯃꯥ ꯍꯣꯔꯦꯟ ꯐꯣꯇꯣ ꯍꯥꯞꯄꯒꯦꯕ ꯁ꯭ꯋꯥꯏꯗ ꯁꯛꯇꯣ ꯁꯟ ꯃꯥꯟꯕꯅꯤ ꯈꯗꯥꯡꯅ ꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯑꯣꯛ ꯃꯀꯣꯛꯁꯦ ꯃꯤ ꯑꯁꯦꯡꯕꯅꯤ ꯃꯤꯁꯦ ꯑꯣꯛ ꯃꯀꯣꯛꯀꯁꯦ ꯃꯤ 10ꯃꯨꯛꯅꯒ ꯄꯩꯁꯥ ꯈꯥꯏꯅꯔ ꯆꯥꯕꯅꯦ ꯑꯣꯟꯂꯤ ꯑꯩ ꯇꯥꯃꯣ ꯃꯤ 4 ꯈꯛꯇꯪꯅ ꯆꯥꯏꯁꯦ ꯑꯣꯛ ꯃꯀꯣꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯚꯥꯏ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯆꯥꯃꯤꯟꯅꯕꯅꯦꯕ ꯑꯗꯣ ꯄꯨꯔꯥ ꯑꯩꯈꯣꯏꯁꯦ ꯑꯁ ꯉꯝꯗ꯭ꯔꯦ ꯀꯗꯥꯛ ꯂꯥꯎꯕꯅꯦ ꯁꯤ ꯀꯥꯔꯇꯤꯂꯦꯖꯇꯣ ꯀꯥꯔꯇꯤꯂꯦꯖ ꯅꯠꯇ꯭ꯔꯣ ꯅꯥꯀꯟ ꯌꯥꯎꯗꯣ ꯑꯗꯨꯝꯕꯅꯦꯕ ꯍꯥꯏꯁꯦ ꯀꯗꯥꯛ ꯍꯥꯏꯅ ꯑꯩ ꯉꯝꯗ꯭ꯔꯦ ꯁꯤ ꯃꯇꯦꯛꯁꯤ ꯂꯦꯡꯉꯦꯕ ꯑꯗꯨꯒ ꯅꯝꯕꯣꯏꯅ ꯀꯌꯥꯝ ꯇꯣꯛꯊꯣꯔꯛꯎ ꯕꯣꯏꯗꯨꯅ ꯌꯣꯡꯆꯥꯛ ꯑꯩꯅ ꯌꯣꯡꯆꯥꯛ ꯆꯥꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯆꯥꯛꯆꯥ ꯂꯣꯏꯔꯒ ꯐꯣꯟ ꯉꯥꯛꯇꯪ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝꯅ ꯍꯪꯉꯦ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯍꯪꯉꯦꯕ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯀꯩ ꯅꯝꯕꯔꯁꯨ ꯍꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯏꯖꯤꯁꯨ ꯄꯥꯏꯗꯦ ꯑꯗꯨꯗꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯖꯗꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯥꯏ ꯐꯣꯟꯁꯦ ꯂꯧꯔꯒ ꯆꯥꯛ ꯇꯣꯛꯑ ꯃꯇꯨꯡꯗ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯌꯦꯡꯕꯗꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒꯨꯝꯕ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏ ꯕꯣꯛꯀ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯒ ꯇ꯭ꯌꯨꯁꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯆꯥꯗꯕꯅꯤꯅ ꯌꯣꯡꯆꯥꯛꯁꯦ ꯁꯨꯛꯆꯥ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯆꯥꯔꯦ ꯑꯩꯈꯣꯏ ꯇꯥꯎꯅ ꯆꯥꯔꯒ ꯀꯗꯥꯛ ꯂꯥꯎꯇꯅ ꯑꯩꯅ ꯆꯥꯊꯣꯛꯑ ꯇꯞꯅ ꯆꯥꯎ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯉꯔꯥꯡꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯍꯪꯒꯥꯝꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯋꯥ ꯑꯩꯅ ꯆꯥꯕꯁꯦ ꯀꯩꯅꯣ ꯑꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯥꯛꯁꯨ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯗ ꯕꯣꯔꯗꯤꯡꯒꯤ ꯂꯩꯕꯁꯤꯗ ꯉꯥꯔꯤ ꯂꯧꯕ ꯃꯅꯝ ꯅꯝꯕ ꯑꯗꯣ ꯍꯜꯂꯛꯑꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯊꯕꯅꯤ ꯑꯗꯣ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯗꯤ ꯑꯇꯩ ꯅꯠꯇꯕ ꯁꯛꯁꯦ ꯌꯣꯡꯆꯥꯛ ꯃꯥꯟꯕ ꯌꯣꯡꯆꯥꯛ ꯃꯇꯣꯡꯗꯣ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯉꯝꯗꯦ ꯁꯤ ꯂꯣꯏꯔ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯏꯃꯥꯟꯅꯕ ꯉꯥꯏꯔ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯌꯥꯝ ꯁꯥꯎꯔꯗꯦꯕꯀꯣ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯥꯏ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯈꯤꯇꯪ ꯄꯤꯛ ꯇꯧꯒꯗꯕꯅꯦꯀꯣ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯕ ꯆꯥꯕ ꯂꯣꯏꯁꯟꯗꯦꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅ ꯇꯤꯅꯦꯖ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ 20 ꯑꯕꯞ ꯀꯨꯝꯕꯒꯤ ꯑꯦꯗꯜꯠ ꯀꯨꯝꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯆꯥꯁꯟꯈꯤꯕꯅꯦꯕ ꯅꯪ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯪ ꯁꯥꯡꯕ ꯆꯥꯎꯔꯅꯤ ꯑꯗꯣ ꯃꯦꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ
nong panba sajibu numit oinam da ma'am kunagi angang una gani da ma'am da lakpio ado kunang je kan nam masa ja de guli ning sa da thai ne ko kunang je oksak lo na pana to thai ne mandra sao di honi man yen sai iba ai kunang kana cha ai kunang kana cha အဲ့ဒီကြိုက်ပဲ ခွေပါကြမ်းစွန်ကြောင်းနေမာဒီကန်တော့ man sa budi sa rin ni အဲ့ချပ်ပတ်တဲ့ကြိုက် စမတနေဟာဒီမမနီလေးကွာတော့ကန်တော့မမစေမရခွေပါ 얘 와, 지도 안 들어네. 너 찾아봐.ကတော့ဒီမမ်လောချလက်ကိုစီကတဲ့တော့မမ်ဆောတဲ့အောက်ဆီစီဒီမမ်ဒီက okshi uri sai kan tong bon na sa sta man dag ka fa okshi uri ka ဖတ်တယ်နေအကားမျိုးနဲ့အောက်စာဖတ်တယ်လောချလက်ကမမ်အတော့မမ်တော့ခဏကြီးဗီဒီယိုရှိအဟန်ဒေးဗီဒီယိုရှိနေတာ like share subscribe to promo အဒီကမမ်ပဲကနေမရမော next video do mun sen siri bye bye